ꯄꯥꯎꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ngarang cookie singna bom yauna nongmai kapse lakkiba adu India government ki khut chawna yawi haina amukona ondorakle Santi hanjilakpada thugaina bahotna riba sing chap chaba sairak tigadabani haina MLA Ramesor na phongdokre Ayaba amata yaudana Jinglaibak amasung nung purambak gari ani Thobal amasung Kapsing Forest Range na pabangongkre. Manipur na statehood hek phangbadagi masana masabu laingak pangamjadaba state ama oina nasi phawba leibi. Amade MZNRVZA scheme maming onthoknaba Lok Sabha da bill puthokre Mami TV na sandok jaba Manipur pau mideng tabire ba khwai ponamakpo thokchom SARDA na taram nok chare pau sandok na pizare India government na matam sang na Manipur machet thugai na bahot na duna lakleba ase khudakta lep kadabane amade Manipur da laiminari ba kanglup singi marakta India government na hu kam sinduna tokhai tahanduna divisive policy sanari ba ase khudakta lepu haina ngase amuko ga chatminari ba loop ahom amawoba kohar MSF amade poirai laimarol apunba Manipur na punna sinduna kwa kaithal da laiba loop asegi office ta pangthokhiba pawgi mifam amada amuko gi president Sorokhaibam Sanjoyna phongdokre mahakna makhata na phongdokhibada kumjali singani kungo humdoi me ahumdagi thoglakhiba kanglup ki irang asina maram oiraga IDP singna masagi mayumda hanjinna ba amuko amade masiga chatminari ballup marina ngase phawba hotna duna laklengai tanja asida December ki tang taraga mangada Besnopur district ke ADC na torbung amade phagakchau ikhai gi mafam singda hanjinduna laihan khraba matung ngarang numidang khanghaudana Churchandpur district lomdage nongmai amade bom na chingba masing khangdana kablakhiba ase government of India gi khut yamna chawna yawi haiba mayek seng na khange lamdam asida santi hanjinna bahotna ringai tanja asida India government na Manipur da kangkhong chaihanna bahotna rakliba ase akan mamuong da condemn tawe masiguba thawong ase makhata na amuk hanna chatharak patarabadi Miyam ge achauba ihau ama lakani haiba ase India government na khangjin gadabani loina na chingkhong chingya da khul ngak libasing India government na laihandraga cookie sing na free thadok laga bom amadi nongmai kaphal lakliba ase kari aron pa agenda lai cookie sing na nongmai amade bom ka pa khudakta lephan gadabani amadi India government na Manipur thugai na ba hotnariba ase miyam punna thengnamina se haina mahak na makhata na phongdokhe Mapung oina akhoi Manipur thoriba thodo ase yamna sanas changse lokte tathadoi ngasi wa kari thokani ngarang kari thokre hoji kari thokane hai kari thokani kati akhoi de yam nunga lokti lo bo me ina sana ase matam yamna sangwalle uno mosinga se bo me ina ko de le ko da bodi ana ba bulamdi Manipur people singbo Alti section da information mata division kind of section line da mentally program harassment people others I could go slowly cycling mentally problem topology set of problem say comment in the put them so you know say I could look mangari and so kangi warum aduna ekoi Manipur se massive why the border river aluna na ekoi kampu sa na border river se masih kutuk left of the not ekoi look maya amna ekoi ke living asina Story kadem tawri Prime Minister da ekoi akanochi thamkre memorandum thamkre adu Home Ministry to Home ekoi masi thum unakre masi phawde India home le chathar agi ma mo to si am pe ningai oide ara masu ekoi bi DCP no samuna SP control room sangka banu bi amada yamna like of thiba thogo masu niban ma khaida ko sosambur site ki apoi no mai kapse ko tuna ekoi phobokso amadi apoi area sing da home machine thangda no machine ko kapse jasing ko destroy to na ba adu genocide to na policy ama government India ki food of sauri yo em se satar ko se ngana khali mamang tu thar me tu adu mangai
Prime Minister Pagi High President University Lemon the Top Top. Madam Sinaduna, I call it Nahandi, Tang Tara Mangada, I call it ADC Young as something given it. Indian Young something given it. Aduna, Sigumba, Tangimu Matamsida, Kunjas Nadubu, Young peacefully, Lehemo, the one at the Holocam Tole, Maru Paduna, Third May 2020 Chidagi Tologliva, Iraq Sinam Maru Weraga, IDP Singna Masagi Main the Lazaba Panjatre, Makoibu, Masaki Main in the Signa, Lehenava Amapu Amadi, Amapu Masami, Lu Martina, Honorga, Masifa Lami, Amadi Makata, Other Kini, IDP Singh, welfare, and Manipur policy is so to the other Gladden, how Kibetan, Taramanada, District. Additional Deputy Commissioner, Adulana, IDP Singh Torma Amadi, Oboso, Kai, upon Singh the Hanjin Habiba Lehenki. Number 2, the Hokiba Tarat Ruki Nuidam, Chachampur District, Chimbas, Hadagi, Noe Amadi Home Simba, Masim Kang and Kapsilaki. Number Ahunda Masiki Tom, Asi, Bobin, Indiana. Dagi put yamli, sawing yowi. Masigma tong, a sick mommy, they put yam saw, but sawing yowi. A sea yam level tip. Story contempt. Number 4, the Santi Hanjanaba honoring Tanja Asida, Kampong Sahanaba honor Pana, honor Pani, Manipura. Number 4, the Okahan Parallel Santi Hanjanaba honoring Tanja Asida, Kampong Sahanaba honor Pani, Manipura. Number 5, the Hunnago Singh, Singkong Singa, the Lehendre, Government Indiana, Pavlivo Carino. Kill the Tabola Nomui Amadi Home Kapalivo Carino. Conduct the Nomui Amadi Home Kapalepo Government Indiana. English Singamaga Chamapan, Homputarani Toida, State Hook Head Pangbadagi, Manipur Asi Masana Masabu Langak Pangam Jadaba, Amadi, Hajadaba State Ama Oina, Nasi Pauba Lately. Delhi Dagi Namlakpa Remote Control Aduge Palna, Nasidi, India Manungda, Kwaidiki Awaba, Lairaba State Ama Oihale Haina, socio-political commentator Chongtam Bizoina High Cray. Lamfelda Laiba Masagi Yum the Pangtokiba Pau Gimipam Aduda, Bizoina Maka Taraduna, election Tauduna, Aikogi Mihuta Lengak Paijarabaso, Ayamba Matamda, Delhi na remote control Pairaga Sanaduna Lakli, India Manungda per capita income Kwaidagi namely, inflation Kwaidagi Wangba Amasung Pot Tangba Lam Ama Oidi. Masiga Changdam Navada, Tabak Pangdaba, Naharol Masing Kwaidagi Yamba State Amasu Oidi. Asigumba Fibam Asida, Kwairamban Bazar, Yelhomi, Bikari Amata Laitriba, Asiso Angakpa Amani. Culture Mapangal Kanbagini, Isagi Iraibag Isana Lepchanaba, Kongtang Lokat Hodrabade, Mutkiba Soiroi. Delhi Natroga Silongda, remote control season Nakraba, MLA Singh Tazaba Tamduna. Lairabadi, Lamdam Asigi Yelho Purup Tapna, Society Tobuk Chap Manarani. Aikoi Asi, come Tengna Laira Halaga, a home Bamalda, Labor Yonba Yana Naba Hotnari Haiba, Kaubigano Haiki. Kudam Haibabu, Matam Sangna National Highway Singda. Extortion Tauhanduna Tamle, India da Tinduna, Aduk Kuirafau, Industry Amata State Asida Laitre, Misi Mina Thokpagi Corruption Pi Bafauba, Atai State Singdagi, name na Piri, National Regional Party Pumnamak Thadoklaga, Local Party Amagi Mathau Tare Amate, Mappa Lamdagi, Remote Control Paiduna, Lamda Masibo, Tugaina Pasanariba, Sakti Mayam Khana Nainaba, Deep State Haibadi, Power Without Accountability Haibage. Matang asida yaudaba yaroi Manipur yamna active ama oina leire ani thokpi apunba pangal khanglaso punsinba yadriba asisu deep state ke khutne loinana assembly da Manipur gi issue kayara warep lauragaso Delhi na yaraktragadi upai leite maramdi remote control Delhi da ki tawrakpagi ni haiba wafam kaya phongdokhe sigum mayam si sum yengurkanda akhagi khara ningkha tamba panba khara kari haidano Papangi Mine the higher Yadaba, Sigumba Karidigi Hori Notijan, the Akoy culture, Akoy Itihas, Akoy language, Akoy Jinjak, Akoy Mbala Bisna, determined to Benina, Kanbadagi,
hojik masi side da masak udaba mayamna hainariba power yam laiba deep state hairisna deep state haise masi kona explain tawsage masina manipur gi maitai si mamu satnaba akhoi gi thorang kya paikhatliba adugo thorang singdo aina sum kharoina panjarabada hojik akhoi elected honorable MLA mayam ma akhoi masana paigedaba power do mingonda sina the Delhi the remote control ta holle ado question change na kainda tawunga mandana mogi popularity mangis khudam mani atopamna kuire akhoi na ngawni tarakpani ani thopi maitai gaise ani se akhoi na thokte thokna ti si ani thonaba khud khra yauri yogo mogi agent khra ado gi apun mana pangal ne yang pan launi adaga organization amta pullu yadiro si punamakse adagi khara singan kari kara LMG sino bom sino bi khan malle haben haibli mui khange bako tawri punamakse ada irang ji horokum tanda security force na element to henda ko ki na tra mai ti kara lakshan me hota prajani sangna katna halise population ani hana ba hogi bache sahi tara am ko ma laijau ga leidori ne ba simina yam thokibne na sini deep state ke khutche Hauzik paliba governor in council ki laingak asina yamna kanna Manipur da thokliba irang ase loisinduna santi purakna ba hotna ringai kangluk khudingmak ki MLA luchingba sing unaduna santi hanjinna ba thabak thoram kaya paikhatuna matam kuina chahi ani makairom relief camp ta changjafam loduna lairaklaba torbung longgi IDP singna masa masa gi yumda hek hanjinbaga amuk hanna ngarang numidang kuki lalhauba singna akan ba attack tawrakpabu akan mamong da condemn tawrakpaga loinana paliba laingak asina January basing phaduna logi oiba chairak chapchana phanghangadabani haina National People's Party Manipur ge Legislative Party ge leader oiriba Kakching Kendra gi MLA Mayanglambam Ramesorna phongdokre wafam asi ngasi paumi singa MLA gi yumda pangthokhiba paw mifam amada MLA Mayanglambam Ramesorna phongdokhibani MLA na makha taraduna haikibada chahi ani makhai helaba kangluki irang asina maram oiraga lamdam asigi micham praja kaya awaba kham thengna mayok naribani irang asi loisinduna santi hanjin handuna tangdu laita ba chaukhatpa lamdam ama amuk hanna oina ba lengak na hotnariba asida lamdam asida punna khunda minariba kangluk phurup khudingmak na hotna minase amade mateng pangminasi haina so appeal tawrakle loinana thokliba thodok asida security ge asoiba natraga labs kari gi laikhibano haibado laingak nasu kupna thigat piraga lokhat payaba checksing thorang sing lokhat piduna praja singbu tangdu laita na laihanna ba laingak na hotna bio haina so phongdokhi It is really unfortunate that last night near the Torbung area Kuki militants from the Chuchanpur side fired at the houses of IDPs who has successfully returned to their respective homes under the initiative of the present government led by His Excellency the Governor of Manipur, Shri Ajay Kumar Balaji. I on behalf of National People's Party as a leader of the legislature of the party of National People Party in Manipur would like to highly condemn such an act which I call it a cruel act. I appeal to the present government that people who are involved in such an act who is trying to disrupt and derail the peace process which has been going on for months with an understanding among all the communities should be punished and should be given set an example so that no other factors disrupt the peace process. I would also like to request the present government that necessary precautionary measures should be taken so that there are no intelligence lapses whereby such unfortunate unwanted incidents happen where the peace of the general people is disturbed. I lastly appeal to all the
Chahi ahum lairaga Writers Forum Impal na piba Khundongbam Brozendro Ningsing Mana Lisingani Kungatarok Saknairaba theater critic Buddha Chinkhamda Mahaki drama gi lairek Mutye Naba Lila Mari Gidamak Piragani Haina Writers Forum Impal gi Executive Committee gi mifamna wareb laukre Theater critic ama oibaga loinana nungti gi phongba pauche amage columnist oiduna RK Maipaksana Journalist Fellowship Award lisingani taraga mari supiduna ikai khumnaba utkhi mana asida sel oina lupa lising kuntra momento ama citation amaga loinana sol ama yauri Ayaba amata yaudana Ching Laibak amasong nung puramba gari ani Thobal amasong Kakching Forest Range na phabangamkre Thobal Range amasong Kakching Range ki area singda ayaba yaudana Ching Laibak amasong nung puba gari sing chatle haibage akaknaba paw ama phangbadage Thobal Forest Division ge DFO Dr. Laisangthem Zesili ki meeting makada chathakhiba akhanaba drive amata Thobal Range ki combined staff singna ngarang tentha dage Kanglon kaina Chinglaibak Purakpa Tata Hybra Ama Pabangam Kibani Haide. Pawasin Hai Kakching Range ki staff sing na so ngarang numidang tekjam ki area da frisking checking tawduna leiding ay da Kanglon kaina Purakpa Nungjaw Tata truck ama so Pagat Pangam Kibani Haide. UPA lenga ki matamda hogdok lamba Khungangi imung singda thabak pibagi khwaidagi mai paklaba scheme ama oiriba Mahatma Gandhi National Rural Employment Guarantee Act MGNREGA mahut sindokna bagidamak puthorakhiba bill Biksit Bharat Gramin for Rozgar Anat Azivika Mission Gramin bill lisingani kungamanga ngarang Lok Sabha da introduce tawkre Paugi likun amagi matung inna bill asidage Mahatma Gandhi gi maming lauthokpagidamak opposition gi maikai dage akan mamoongda yaning da phongdokpaga loinana makhata na bill asi khananabagidamak parliamentary panel amada thadasi haina demand tawkhe haire Ji Ram Ji bill haira ka khangnaba BBG Ram Ji bill asi Lok Sabha da introduce tawraduna Union Rural Development and Panchayati Raj Minister Shivraj Singh Chauhana leingak na Mahatma Gandhi da Thaza badan natana mahaki wakhalon tung induna chatli haiki haire Minister Modi gi laingak na laibak asigi khungang chawkhatna bagidamak tawriba thabak asina mamangda lairamba laingak na tawramba thabak tagi hele scheme asidagi Mahatma Gandhi gi maming lokthokpada Congress ki MP Priyanka Gandhi Vadra yauna atai minister singna yaning taba phongdokpaga loinana Congress na laibak sin bathungna protest tawgadawri haire State asidagi aina tingkraba tongan ba lalholup singe kadar manga phagat pangamkre haide Manipur Police Control Room na thadorokpa warol amagi matung inna security force na NRFM gi kadar ama Imphal West ki Nambol Bazar Leimapokpam crossing area maya dage phare haide faraba miyoi adudi ningthaujam khelemba maitai Elias Chaningkhomba chahi kunganipan Churchanpur Khumujamba maitai laikai dage haujikna Imphal East ke Jomi Villa da laibani haide Chatliba tha asiki tara marida Manipur Police na RPF PLA gi kadar ama mayum maya dagi phare haire faraba miyoi adude sanasam thajaman bising Elias Ibungo Elias Thoi chahi nifu Imphal West ke Thongju Boroi makhong dagi ne mangon dagi mobile phone ama phagat le haire numit asimakta da security force na KCP PWG gi kadar ama Kakching district ke Waikhong PS ki manung channa laiba Waikhong Uyung area dagi phare haire Faraba miyoi adudi thingnam amujau maitai chahi yangkai gataret district asimake umathel makha lekai dagine mangon dagi mobile phone ama fagat le haire Manipur Police na ngarang pripa ki kadar ama mayum dagi fare haire faraba miyoi adudi wahengbam ibom cha sing Elias Makar Singh chahi nifugo humdoi Besnupur district ke Kumbi Khugawang madagini haire amaromda ngarangso amok security force na KCP PWG gi senkhai thungkhai tawbada chenaba kadar ama Kakching district ki Waikhong PS ki manung chana laiba umathel mathak lekai dagi phare haire faraba miyoi adude sapam Dhanajit Singh Elias Momocha Singh chahi nifugani thoi district asimake wabagai thingel lekai dagine mangon dagi mobile phone ama phagat le haire
Paugi marak thana aten me break amatang lamin. Craving some wings? Just unpack seasoned chicken wings. Hot, sizzling, heat and eat. Trust Total for all your cravings. It's totally worth it. Ibe makigano. Aza batamo. Sige yumse. Next time tina check sim na laksi laga tham khabani ne. Dadarang se juha habaga amta kitabo. Asumna mayam na machal go ngap chen lugum. Masigi yumasibu asoya ngan ko kada batagi. Next time tina ngap seli. Next time ti jawar habati ngap tok na basem bani. Zaman technology si na bana concrete ka tok na tina ba matamda. Papam ng amuk ka na angle adli. TMT. Strength is in the quick. Break matungda mayam mutaram nokchari makatapa pau lominase. Security force na Churchandpur district tagi khulai kaya phagat pangamkhre haire. Police ki pau amagi matung inna district asige Khaupijang village cemetery da thibahumba ki thabak chathabada hariba khulai sing ase phagat pangamkhibani. Phagalaba khulai sing adude magazine amaga loinana AK rifle ama, magazine amaga loinana MA3 MK2 rifle ama, magazine amaga loinana insas rifle ama amadi magazine amaga loinana .315 rifle amani haire. Security force na yaba tablet kezi chamaga nifu ga taret ka konana drug lalon ba miyoi mari Jiribam district ke lengang pokpi area dage fare haire faraba miyoi mari adudi Faruk Ali chahi kuntra ga manga Barpeta Assam Santosh Patel chahi nifu ga humdoi Sagar MP Mafis Udin chahi kunga mapan Kamrup Assam amade Hanif Ali chahi kunga nipan Bogai Gaon Assam dagini haire makoi dagi nisagi potlam sing ase puthok pusin taubada sizinaba drug ahumso phagat pangamle haire. Jammu and Kashmir ge Kupwara district ta Indian Army ge tarahumdoi suba Jammu and Kashmir ge light infantry ge habildar Zubair Ahmad landmine Pokhai rakpada sire haire. Agency amana phongdorak pagi matung inna landmine pokhai bagi thodok adu Putaha Khan Gali area da lambi sem bagi thabak paikhatlingai da thokibani haire. Chaliba tha sigi tara manga ge athengba ahingda North Kashmir ge ngamkhai paring da leiba Tergam area da Putaha Khan Gali da thokiba thodok amada Havildar Zubair sathina sokpadage Drugamulla da leiba Military hospital da pukhatuna layeng na pa lakpagi lambi da hospital yaudana laikidabani haina pau asina makha tarakli. Aroibada maroiba pau amuka hanna pizari. Ngarang cookie sing na bom yaw na nongmay kapsel lakiba adu India government ki khut chaw na yawi haina amuko na phongdorakli. Santi hanjilakpada thugai na bahot na reba sing chap chaba chairak pigadabani haina MLA Ramesor na phongdokre. Ayaba amata yaudana chinglaibak amasong nung puramba gari ane Thaubal amasong Kakching Forest Range na phagat pangamkre. Manipur na state hood hack phangbadage masana masabu lengak pangamjadaba state ama oina ngasi fawba leiri. Amade MZNRGS ke maming onthok naba Lok Sabha da bill puthokre.
ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯃꯤ ꯇꯤꯚꯤꯅ ꯁꯟꯗꯣꯛꯆꯕ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯖꯔꯦ ꯃꯈꯥ ꯇꯥꯕ ꯄꯥꯎꯒꯤꯗꯃꯛ ꯃꯃꯤ ꯇꯤꯚꯤ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ